अहानबदा मरुइबा पाउसिंग पिजरी चाही असिगे सेप्टेम्बर अमदा कुकी टेररिस्टना काउटुक चथकिबा अटैक अदुदा स्नाइपर राइफल अमसुंग ड्रोन बॉम्ब सिजिनकी हाइना एनआईए ना कोर्टा थमख्रे Leimakong Army Camp tagi mangkiba Laishram Kamal Babugi matangda United Nations ke Working Group on Enforced or Involuntary Disappearance na bideng changlagan hairi. Navodaya Vidyalaya gi scheme makhada leibak asigi district Kunipan da Navodaya Vidyalaya amam nikatpada Manipur gi Thawal Kangpopi amasung Pune district tawlei. Grassroots level tagi thabak paikatlaba matamdata tuberculosis ase mapung fana lakshinba ngamgani haina health minister Dr. Sapam Ranjana phungdokhrei Leimakong Army Camp tagi mafam khangdana mangkiba Laishram Kamal Babugi langlan langjin puthoknaba numit mangani panungta cabinet infam phamduna lengaki chap chaba fire miyamda khangalu haina JAC amadi CSO singi apunba mifam amana ngasi wan lokre Lakliba tang tarada human rights khongaung nobagi mayokta chatkadoriba miyamgi khongjat asida sintha leptuna saruk yabiyo haina Amukogi General Secretary Pratap Lesang Thimna appeal tarukli Amadi disabled oibagi kudong chaba amata fangdana leiramba thembung amasong apabi machin manaw aniki fangpam thokpa family pension fangnaba honabada mari leinaba department singna mateng pangwinaba langthabal isigi MLA Karyam Shamna appeal tawkhre